Hello Mayam, ngasisu Galaxy Story Times na mayamgidamakta yamna nungairaba animation phunga wari ama puduna lakchari. Hairiba phunga wari asigi maramda samlakpa wari khara hairabadi aikhoi miyoibagi wakhalonda Karam Chaoba Amadi Mihoubana aikhoi gi punsi asibu lekha tahli haiba asi aina ngasi lijariba phunga wari animation asida mayek sengna takli adudi mayam matam yamna manghandabida wari asomda mai onsalasi. Thaina mamangaida khungang amada lairaba nga phaba matei manau ama leirami. Hairiba ngami matei manau nupa aduna makhoigi khungang adugi manang nakpada leiba achauba pat amada chachaduna nungtigi nga phaduna pharagliba nga khara aduna kaithenda pukhatchaduna jonjaduna makhoigi nongmagi chanaba chengchak wanduna jibika oina hingjarami. Adumoina maglairaba nga phaba ngami matei manau adu nongmadi makhoigi laibakta nungaiba phangba mikup haibadu oirasanu haibigi matagum isorna angakpa thaudo ama thoalami madudi numituda lairaba nga phaba ngami aduna pat aduna nga phaduna leirami adubu numito mahakna nga phamalaktabadagi mahakna pairiba nga phanaba sangbrain aduna aroiboina amuktang hullaga nga pharaga phare phadraga phadre masina aroibo oirage haina sangbrain adu langlami mahakna nga phanaba sangbrain adu langkhraba matungda tamna chingkhatcharami asumna mahakna tamna chingkhalaktuna nga yauribra haina yenglakpa mikuptadi sana machugi phajaraba nga amalaklammi asumna nga phariba ngami nupa aduna sana machugi nga adu ubada pungangakpaga loinana mahakna haraujarami madudi mahakna jum karamdagi aroibo oina hunba nga phabagi mikup asida sana machugi nga amalaklakpa asina mahaki nongmagi chana thaknabagi pochei leinanaba posak kharado isu leiba phanglani khanbagi mahak mathwa yamna haraujarami adumoina mo mikuptuda mangonda yamna angakpa thaudo amaga loinana nga aduna sumna hairaklami madudi he mahasoi nahakna aibu phabiribase aibu amukta thadokpiyo nahakna aibu thadoklabadi aihak nangbo aigi asengma marupni haina khanjagani haina thana machu malaba nga aduna nga phaba ngami aduda haijarami adumoina ma ngami adudi pungangakpaga loinana nga aduda munna yengduna lerami maramdi mahaki punsida asigumba angakpa haibadi nga amana asumna lon thongna wangangakani haibasi mahaki punsida amukta phobo thokani haiba thajadaba thaudo amaga loinana oirakpa mawong mato asidadi nga phaba ngami aduna nga aduda munna yengduna leirami mikuptuda nga haiba jibasidi isingi mating yaudunadi kangphanda kaidongnda hingduna leiba jiba nattedo maram asina nga aduna hanjan ngami aduda asumna haijarami madudi aihaki punsina thawai thagadabudagi nahangna aibu amuktadi kanbiyu haina sana machugi nga aduna hanjan ngami aduda haijarami aduga loinana nga aduna sumna sumawa makhataraki madudi he thaujal herba ngami aihakse ising yaudunadi hingba ngamoidoba maramna aihak sor honba ngamsalaktre maram asina nahak aibu amuktadi thadou nahakna thadokhraba matungda aihakna nangi aningba apamba punamak thungangani aise achamba nga natte maram asina aihakna haijaba asibaktadi tabiyu aihak nahakki apamba niningba niba matamda aihakna soidana pigani maram asina aihakki thawaisidadi kanbiyu aihak nangna haiba loina yage haina sana machugi nga aduna ngami aduda hanjan haijarami asumna sana machugi nga aduna hanjan ngami aduda haijabaduda ngami nupa adusu wakhan munna khandajara haijarami madudi he sana machugi nga taibang miron ngangliba aihakna nafamda karigumba wafam khara haijari madudi aina ngasi nga phaba lakpa asida aina asuk yamna langliba sangbrain ase nga amata lakhide adumoinamak aihakna jumda karage haina aroibo oina langkhiba sangbrain asida nahakna aigi langda thuredo maram asina nahakpo oina kaithenda pujaduna jonthokcharaga nangondagi kariguma senpham khara phangba aduna aigi nongmagi jumgi sijananaba amadi aigi nupigi aningba apamba kariguma posak khara doisu leigi khanjabani adumoinamak nahakna nahakki punsi kanbiyu haibaga loinana nahakpo aihakna mafam asida thadokhrabadi aihakti ngasi nongmagi jibika oina kari charaga hingugodobono nahaksu amukta hayona nga aduda mahakna haijarami asigumlo ngami adugi thamoi solobo wafam adu tabada sana machugi nga aduna sumna hairaklami madudi he mahasoi aihak nahakki aningba apamba amadi nahakki wajaba adu khangi maram asina nahak aibu ising asida amukta thadokpiyu nahakna thadokpa mikup aduda aihakna nangidamakta karamba mating pangbage haiba adu soidana khangani aihakse ising yaudrabadi hingba ngamba jiba natte maram asina nahakna aibu yamna thuna amukta thadokpiyu haina nga aduna hanjan haijarami asigumlaba sana machugi nga aduna
ngami nupa aduda hanjan hanjan haijarakpa adudadi ngami nupa adusu mathamoida minungsi amagi thogjan pokpug loinana mahakna nga adubu ising aduda thadokjarami madugi matungda sana machugi nga adu sigadorba mahaki mathwai adubu lairaba ngami aduna mahaki punsi adubu kanbiduna isingda thadorokpadagi sana machugi nga aduna asumna haijarami madudi he mahasoi nahaki aningba apamba punamo hayo aifamda aihak nangi aningba apamba punamok thunghange na hairami ngami nupa aduna mahaki nupigi aningba apamba amatang ningsinglaami madudi mahaki nupigidamang mahakna lupagi khuji amatangdi leibige na khanjaba adu mahakna mabukningda khanjaduna laikiba amadi phongdokpadi ngamdaba wakhalon adu nga aduna khangkhirami mahaki nupigi apamba lupagi khuji amatang leibige haina khankiba adu mahakna sana machugi nga aduda asumna haijarami madudi he miron thokpa sana machugi nga aina ngasi aihakna khanki madudi aina nga phaba lagliba sidagi pharakpa nga sing aduna kaithenda puraga jonthokchaduna aigi chanaba chengchak amadi aigi nupigi damakta lupagi khuji amatang leijage hana khanjabani nahakna aigi aningba apamba sidadi thunganbiyu haina nga aduda haijarami asumna ngami nupa aduna sana machugi nga aduda haijaba wafamsing adu sanagi nga aduna asumna hairaklami madudi he mahasoi nahakna aningba apamba ado aihakna pirabani nahakna tongduna lakliba hi aduda nahakna pamjariba nangi nupigi khuji ado hi manung aduda yaurabani nahaki nupigi khuji adu puduna nahak yumda hallo aduga aihak ngasi khakta natte nahakna hek ningsinglakpa mikup khuding aihakna nangi nanakta soidan lepagani aduga nahakki aningba apamba pudimak aina pigani hana hairami asumna sana machugi nga aduna wafamsing adu hairamlaga mahak ising aduda lupthakiduna mafam adudai chatkhirami madugi matung ikan kanadana nga phaba ngami aduna mahakna tongliba hi aduda yengthokluba matamdadi lupagi khuji ama mahakna mahakki nupigidamak leigi khanjakhiba adu mahakna pamjaba adumak thokna hi manung aduda yaurambadu ubada ngami adu haraubaga loinana mahakna khuji adu puduna mahake mayum tana thuna yangna mayumda halaklami asumna ngami nupa aduna haraubaga loinana mahakna porakliba khuji adu mahakna yum yauraba matungda mahaki nupida uttuna wari pumba tamlami asumna ngami nupa aduna mahakna numituda thengnarakhiba wari punama adu mahaki nupi adu da tamba mikupta mahaki nupi adu haraubagi mahutta ona tainana mangonda dum oina onsalaga sauraklami madudi he nupa wakhan yaudaba nangi asigumba khuji asi poraklaga nahakna kari wakhan khanduna mafam asida halaklibano nahak se onthongna pangkhraba misakni ko nang se karamna ngangnagadage aihak se nangonda leirubadagi nangi apangba thawna asigi matawna aikhoi se laira talabani nahak se wakhan jamna yaudribase karigino haina mahaki nupi aduna ngami nupa aduda chairami adumoina ngami nupa adudi pungangakpaga loinana karino aihakki nupi asina tawriba sibo aina di ngasigi pharakpa nga khara adu jolaga chana thangnaba amadi aigi nupigidama lupagi khuji amatang leibige haiba adu ngasi aihakna thengnarakhiba thawdo aduda sana machugi nga asina aingonda pirakliba achobo khudol asi piduna mangonda haraurage hana khallaga mahakna ona tainana aingonda sauribasi karigino haina mahak chamamnaduna mahaki nupida yengduna leijarami asumna ngami nupa aduna mahaki nupi aduda tingangaktuna yengduna leiringe mikup aduda mahaki nupina asumna wa makha taraklami madudi he ipuroiba nahak panganu aihakna hairiba se aikhoi anigi tungi phanabagidamaktani nahakna aduk singkhraba jadugi nga aduda aikhoigi tungi punsigidamak aikhoina hojik leiriba jum ase phajadre malle maram asina aikhoigi phajaraba jum ama sabiyo na haigedi haidadana nahakna lupagi khuji amakhak puraga laklaga aingonda pirani ena nahakna lakliba asi aina haraugani hena khanbra maram asina nahak amuka hanna chatlu ngasagi nga aduda amuka haijarucho madudi aikhoigi jum ase achauba jum ama oina sabiyu haina haijarucho na hairami asigumlaba ngami nupa adugi nupi aduna hairakliba wafam aduda mahaki nupa ngami nupa asina sumna hairaklami madudi he nupi aikhoi mitna karam chaoba amadi migi posak aigine haiba oiba yaroidoba posakta hena mikaba amadi mihouba phauroisi mahakna pirakliba khara asina aikhoi penthokpa tamsi haina ngami nupa aduna mahaki nupi aduda haijarami adumoinamak nupi haiba asidi nupi nidana
ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯤ ꯊꯨꯡꯗ꯭ꯔꯕꯗꯤ ꯃꯈꯣꯏꯗꯤ ꯅꯨꯄꯥꯗ ꯇꯥꯏꯅꯗꯨꯅ ꯑꯣꯟꯁꯟꯗꯨꯅ ꯁꯥꯎꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯊꯧꯗꯥꯡ ꯑꯃ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯆꯠꯅꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯅꯠꯇꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯑꯣꯏꯔꯒꯗꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯥꯔꯧꯗ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯖꯥꯗꯨꯒꯤ ꯉꯥ ꯑꯗꯨꯗ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯉꯥ ꯐꯥꯐꯝ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯥ ꯐꯥꯐꯝ ꯄꯥꯠ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯋꯥꯈꯜ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯄꯨ ꯃꯤꯔꯣꯟ ꯊꯣꯛꯄ ꯉꯥ ꯑꯗꯨꯗ ꯑꯃꯨꯛ ꯀꯧꯗꯨꯅ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯁꯤꯕꯨ ꯍꯥꯏꯈꯤꯒꯗ꯭ꯔꯥ? ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯝꯗ ꯆꯠꯂꯦ, ꯅꯨꯄꯤꯒꯤ ꯁꯥꯔꯧ ꯑꯁꯤꯗ ꯂꯥꯛꯂꯦ, ꯑꯩꯍꯥꯛ ꯉꯥ ꯑꯁꯤꯗ ꯀꯝꯗꯧꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯊꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯗꯤ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯦ ꯃꯤꯔꯣꯟ ꯉꯥꯡꯕ ꯉꯥꯃꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯍꯦꯛ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯍꯥꯛꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯈꯤꯕ ꯑꯗꯣ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ, ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯁꯤꯗꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯔꯣꯟ ꯊꯣꯛꯄ ꯉꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯧꯕꯗꯨ ꯍꯦꯛ ꯇꯥꯕ ꯃꯤꯀꯨꯞꯇ ꯉꯥ ꯑꯗꯨꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯦ ꯉꯥ ꯐꯥꯕ ꯃꯍꯥꯁꯣꯏ, ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯕꯒꯦ? ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ ꯅꯍꯥꯛꯀꯤ ꯀꯔꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯣꯟ ꯊꯣꯛꯄ ꯉꯥ ꯑꯗꯨꯅ ꯈꯨꯝꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯦ ꯃꯤꯔꯣꯟ ꯉꯥꯡꯕ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯁꯥꯏ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯂꯨꯄꯥꯒꯤ ꯈꯨꯖꯤ ꯑꯃ ꯄꯤꯌꯣ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯨꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯃꯜꯂꯦ, ꯃꯔꯝ ꯑꯁꯤꯅ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯦ꯫ ꯑꯩꯍꯥꯛ ꯌꯨꯝꯗ ꯆꯠꯂꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯥꯔꯧꯗ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯐꯖꯕ ꯑꯃꯠꯇ ꯁꯥꯕꯤꯌꯣꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯥꯏꯖꯕ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯦ ꯉꯥ ꯐꯥꯕ ꯃꯍꯥꯁꯣꯏ, ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯛ ꯅꯍꯥꯛꯅ ꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯣ, ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ ꯅꯍꯥꯛꯅ ꯄꯥꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯅꯍꯥꯛ ꯆꯠꯂꯣ, ꯌꯨꯝꯗ ꯍꯜꯂꯣ, ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ, ꯍꯜꯂꯣꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨ ꯄꯥꯠ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯥꯟꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ ꯐꯖꯔꯕ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯌꯨꯝ ꯑꯗꯨꯁꯨ ꯁꯥꯔꯕꯅꯤꯅ ꯅꯍꯥꯛ ꯄꯦꯜꯂꯦꯀꯣ, ꯅꯍꯥꯛ ꯍꯔꯥꯎꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤꯀꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯛꯄꯒ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯌꯨꯝ ꯑꯗꯨꯗꯩ ꯊꯣꯛꯀꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯦ ꯅꯨꯄꯥ, ꯑꯩꯍꯥꯛ ꯅꯍꯥꯛꯅ ꯊꯝꯕꯤꯔꯤꯕ ꯌꯨꯝ ꯑꯁꯦ ꯇꯁꯦꯡꯅ ꯃꯌꯥꯝꯒ ꯌꯦꯡꯅꯕꯗ ꯄꯤꯛꯏ, ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯅꯍꯥꯛ ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯁꯤ ꯖꯥꯗꯨꯒꯤ ꯉꯥ ꯑꯗꯨꯗ ꯍꯥꯏꯖꯗꯨꯅ ꯁꯣꯏꯗꯅ ꯁꯥꯍꯟꯒꯗꯧꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯏꯄꯥꯝꯗ ꯍꯜꯂꯅꯤ, ꯅꯍꯥꯛꯀ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯔꯣꯏ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯗꯨꯅ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯍꯧꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨ ꯀꯟꯕꯤꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯕ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯈꯣꯏꯒ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯦꯡꯗꯅ ꯀꯥꯏꯗꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯖꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯥꯔꯧꯗꯒꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯅ ꯂꯩꯒꯗꯕ ꯉꯥ ꯑꯁꯤꯒ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯂꯣꯏꯅꯕ ꯉꯝꯒꯅꯤ? ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯥꯔꯧ ꯑꯁꯤ ꯏꯟꯗꯨꯅ ꯑꯁꯨꯝ ꯆꯠꯂꯕꯗꯤ ꯖꯥꯗꯨꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯍꯥꯏꯕꯗꯤ ꯃꯤꯔꯣꯟ ꯊꯣꯛꯄ ꯉꯥ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯎꯊꯣꯔꯛꯂꯒꯅꯤꯀꯣ꯫ ꯑꯩꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯍꯥꯏꯅꯒꯗꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯊꯦꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯏꯁꯧ ꯇꯧꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯑꯣꯏꯍꯜꯂꯨ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯇꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯧ ꯇꯧꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯗꯤ ꯊꯨꯡꯍꯜꯂꯨꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯖꯥꯗꯨꯒꯤ ꯉꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯔꯣꯟ ꯉꯥꯡꯕ ꯁꯅꯥꯒꯤ ꯉꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯦ ꯃꯤꯔꯣꯟ ꯊꯣꯛꯄ ꯁꯅꯥ ꯃꯆꯨꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯅꯍꯥꯛ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯄꯤꯌꯨ,
ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯑꯩꯍꯥꯛ ꯊꯨꯡꯍꯟꯕ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯁꯤꯗꯗꯤ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯉꯥ ꯑꯗꯨꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯕꯨ ꯀꯧꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯅꯍꯥꯛ ꯑꯃꯨꯛ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ミꯉꯥꯡꯂꯕ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯊꯃꯣꯏ ꯁꯦꯡꯂꯕ ꯁꯅꯥ ꯃꯆꯨꯒꯤ ꯃꯤꯔꯣꯟ ꯊꯣꯛꯄ ꯉꯥ, ꯅꯍꯥꯛꯅꯗꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯧꯕ ꯁꯥꯔꯧ ꯑꯁꯦ ꯑꯩꯍꯥꯛꯅꯗꯤ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯁꯥꯕꯤꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯃꯊꯥ ꯁꯥꯕꯅ ꯍꯦꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯤꯗꯗꯤ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯔꯣꯟ ꯊꯣꯛꯄ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯅ ꯉꯥꯃꯤ ꯑꯗꯨꯒꯤ ꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯊꯃꯣꯏ ꯁꯦꯡꯖꯔꯕ ꯉꯥ ꯐꯥꯕ ꯉꯥꯃꯤ, ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯑꯩꯍꯥꯛꯅ ꯊꯨꯡꯍꯜꯂꯕꯅꯤ꯫ ꯅꯍꯥꯛ ꯌꯨꯝꯗ ꯍꯜꯂꯣ꯫ ꯅꯍꯥꯛꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯃꯤꯀꯨꯞꯇ ꯉꯔꯥꯡ ꯑꯩꯅ ꯁꯥꯕꯤꯈꯤꯕ ꯅꯪꯒꯤ ꯌꯨꯝ ꯑꯗꯨ ꯅꯠꯇꯕ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃꯗ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝꯅ ꯂꯩꯕ ꯄꯥꯝꯕ ꯑꯗꯣ ꯑꯩꯍꯥꯛꯅ ꯊꯨꯡꯍꯜꯂꯕꯅꯤ꯫ ꯅꯍꯥꯛ ꯌꯨꯝꯗ ꯍꯜꯂꯣ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯂꯕ꯭ꯔꯥ ꯊꯨꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯔꯣ ꯍꯥꯏꯅ ꯉꯥꯃꯤ ꯑꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯄꯥꯠ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯤ꯫ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯔꯕ ꯅꯤꯡꯊꯧꯒꯤ ꯃꯍꯜ ꯑꯃꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯍꯜꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨ ꯆꯪꯂꯛꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧꯒꯤ ꯁꯟꯇ꯭ꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝꯗ ꯆꯪꯉꯛꯀꯦ ꯇꯧꯕ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯃꯍꯥꯁꯣꯏ, ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ, ꯑꯩꯍꯥꯛ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯁꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯪꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯊꯃꯣꯏ ꯁꯦꯡꯂꯕ ꯉꯥꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯨꯛꯅꯗꯅ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯣ ꯁꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯗꯨ ꯊꯥꯖꯤꯜꯂꯛꯑꯣ, ꯃꯍꯥꯛ ꯑꯩꯍꯥꯛꯀꯤ ꯅꯨꯄꯥꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯗꯨ ꯏꯪꯉꯪꯉꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯔꯥꯎꯔꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯀꯣꯅꯨꯡꯒꯨꯝꯅ ꯑꯣꯏꯍꯜꯂꯨ ꯑꯃꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯩꯔꯒꯦ ꯍꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯣꯏꯔꯕꯅꯤꯅ ꯅꯍꯥꯛ ꯊꯃꯣꯏꯅ ꯍꯔꯥꯎꯔꯕ ꯅꯠꯇ꯭ꯔꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯝꯅ ꯐꯃꯨꯡꯗ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯂꯝꯃꯤ ꯃꯗꯨꯗꯤ, ꯑꯩꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯈꯜꯂꯣꯟ ꯑꯃꯇꯪꯒ ꯑꯩꯍꯥꯛ ꯄꯥꯝꯃꯤ, ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯥ ꯑꯁꯤ ꯑꯩꯍꯥꯛꯅ ꯀꯧꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯀꯧꯗꯨꯅ ꯑꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯉꯥꯟꯕꯒ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛꯅ ꯃꯤꯔꯣꯟ ꯉꯥꯡꯕ ꯖꯥꯗꯨ ꯍꯩꯕ ꯉꯥ ꯑꯗꯨꯗ ꯍꯥꯏꯖꯗꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯗꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯍꯤꯡ ꯆꯨꯞꯄ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯏꯄꯨꯔꯣꯏꯕ, ꯍꯟꯗꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯄꯥꯝꯕ ꯑꯁꯤꯅ ꯑꯩꯅ ꯃꯤꯔꯣꯟ ꯉꯥꯡꯕ ꯉꯥ ꯑꯗꯨꯗꯒꯤ ꯅꯤꯖꯕ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯖꯥꯗꯨ ꯍꯩꯔꯕ ꯃꯤꯔꯣꯟ ꯉꯥꯡꯕ ꯉꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ ꯃꯗꯨꯗꯤ, ꯑꯩꯍꯥꯛꯅ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯥꯕꯨ ꯑꯩꯍꯥꯛꯅ ꯀꯧꯅꯤꯡꯕ ꯃꯐꯝꯗ ꯀꯧꯗꯨꯅ ꯑꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯕ ꯉꯝꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯆꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯏꯄꯥꯝꯗ ꯍꯜꯂꯅꯤ, ꯑꯩꯍꯥꯛ ꯅꯍꯥꯛꯀ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯅꯨꯄꯤ, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯖꯧ ꯑꯃꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯔꯣꯟ ꯊꯣꯛꯄ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ
ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯕ ꯊꯝꯂꯤꯕ ꯑꯗꯨꯒ ꯅꯍꯥꯛꯅ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯨꯡꯗ ꯁꯣꯏꯗꯅ ꯗꯁꯥ ꯇꯥꯒꯅꯤꯀꯣ. ꯅꯍꯥꯛ ꯃꯁꯤꯃꯇꯪꯗꯤ ꯍꯥꯏꯒꯅꯨ. ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯔ ꯑꯁꯤꯅ ꯄꯦꯟꯊꯣꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯅ ꯍꯤꯡꯁꯤ. ꯑꯩꯈꯣꯏ ꯀꯔꯥꯝ ꯆꯥꯎꯕ ꯑꯃꯗꯤ ꯃꯤꯍꯧꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯑꯣꯏꯗꯦ. ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯎꯑꯣ. ꯉꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯔꯣꯏꯁꯤ. ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯁꯤꯅ ꯍꯥꯏꯔꯝꯃꯤ. ꯑꯁꯤꯒꯨꯝꯂꯕ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯇꯥꯔꯝꯗꯦ. ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯇꯧꯁꯟꯅꯕ ꯑꯃꯗꯤ ꯍꯥꯏꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯒꯤꯔꯤ ꯇꯛꯑꯝꯃꯤ. ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯍꯟꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯄꯥꯝꯗ ꯍꯜꯂꯅꯤ, ꯅꯍꯥꯛꯀ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯀꯞꯁꯟꯅꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯁꯟꯅꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯈꯥꯡꯕ ꯄꯨꯕ ꯂꯥꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯤꯔꯣꯟ ꯊꯣꯛꯄ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯆꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ, "ꯑꯣ ꯃꯤꯔꯣꯟ ꯊꯣꯛꯄ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯅꯍꯥꯛ ꯑꯩꯍꯥꯛꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯄꯤꯌꯨ. ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯁꯤꯗꯗꯤ ꯊꯨꯡꯍꯟꯕꯤꯌꯨ. ꯑꯩꯍꯥꯛ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯍꯟꯕ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ. ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯣꯅ ꯍꯥꯏꯖꯔꯝꯃꯤ. ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯧꯖꯕ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯃꯤꯔꯣꯟ ꯊꯣꯛꯄ ꯉꯥ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯍꯦ ꯉꯥꯃꯤ ꯑꯣꯏꯕ ꯃꯍꯥꯁꯣꯏ, ꯄꯨꯛꯆꯦꯜ ꯁꯦꯡꯂꯕ, ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯈꯪꯉꯤ. ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛ ꯌꯨꯝꯗ ꯍꯜꯂꯣ. ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯁꯛꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯊꯔꯒ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯇꯝꯂꯛꯈꯣ. ꯑꯗꯨꯒ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯍꯟꯒꯦꯅ ꯍꯥꯏꯔꯛꯂꯝꯃꯤ." ꯑꯁꯤꯒꯨꯝꯂꯕ ꯃꯤꯔꯣꯟ ꯊꯣꯛꯄ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨ ꯄꯨꯡꯉꯛ-ꯉꯛꯄꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯃꯒꯨꯝꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯝꯃꯤ. ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯊꯨꯡ ꯄꯛꯂꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡꯗ ꯎꯕ ꯑꯗꯨꯗꯗꯤ ꯂꯥꯏꯔꯕ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯍꯥꯏꯅ ꯄꯨꯡꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ. ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯥ ꯐꯥꯕ ꯉꯥꯃꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯉꯥꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯂꯩꯊꯨꯡ ꯄꯛꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯈꯥꯡꯕ ꯄꯨꯕ ꯉꯝꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯃꯥꯏ ꯎꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯍꯦ ꯏꯄꯨꯔꯣꯏꯕ, ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯜꯂꯣ. ꯑꯩꯍꯥꯛꯀꯤ ꯀꯔꯥꯝ ꯆꯥꯎꯕ ꯑꯃꯗꯤ ꯃꯤꯍꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯍꯥꯛꯅ ꯍꯥꯏꯔꯣꯏꯗꯧꯕ, ꯉꯥꯡꯂꯣꯏꯗꯧꯕ, ꯇꯧꯔꯣꯏꯗꯧꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯃꯤꯔꯣꯟ ꯊꯣꯛꯄ ꯁꯅꯥ ꯃꯆꯨꯒꯤ ꯖꯥꯗꯨ ꯍꯩꯔꯕ ꯉꯥ ꯑꯗꯨꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯧꯅꯝ ꯂꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯨꯕꯒꯤ ꯄꯥꯞꯅ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯑꯁꯦ ꯄꯥꯞ ꯆꯦꯜꯂꯕ, ꯂꯩꯊꯨꯡ ꯄꯛꯂꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯃꯤꯔꯣꯟ ꯊꯣꯛꯄ ꯖꯥꯗꯨ ꯍꯩꯔꯕ ꯉꯥ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯖꯗ꯭ꯔꯦ. ꯑꯩꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗꯗꯤ ꯍꯟꯖꯤꯜꯍꯟꯕꯤꯌꯨ. ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ" ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯀꯞꯆꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯉꯥꯃꯤ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯉꯥꯃꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯂꯩꯊꯨꯡ ꯄꯛꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯎꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯄꯦꯟꯖꯗꯗꯅ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯃꯤꯔꯣꯟ ꯊꯣꯛꯄ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ, "ꯑꯣ ꯇꯥꯔꯤꯕ꯭ꯔꯥ ꯁꯅꯥ ꯃꯆꯨꯒꯤ ꯃꯤꯔꯣꯟ ꯊꯣꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯅꯍꯥꯛ ꯑꯩꯅ ꯀꯧꯔꯤꯕ ꯑꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ. ꯅꯍꯥꯟꯈꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯅꯐꯝꯗꯒꯤ ꯅꯤꯖꯗꯨꯅ ꯂꯧꯕ ꯂꯥꯛꯆꯈꯤꯕꯅꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯍꯥꯏꯖꯕ ꯑꯁꯤꯗꯗꯤ ꯇꯥꯕꯤꯗꯨꯅ ꯅꯍꯥꯛ ꯑꯃꯨꯛꯇꯗꯤ ꯊꯣꯛꯄꯤꯔꯛꯑꯣ. ꯑꯩꯅ ꯀꯧꯖꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯃꯤꯔꯣꯟ ꯊꯣꯛꯄ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯩꯒꯤ ꯃꯔꯨꯞ, ꯅꯍꯥꯛ ꯑꯃꯨꯛꯇꯗꯤ ꯊꯣꯛꯄꯤꯔꯛꯑꯣ. ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯤꯕ ꯂꯥꯛꯆꯕ ꯅꯠꯇꯦ. ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯤꯃꯇꯪꯗꯤ ꯊꯨꯡꯍꯟꯕꯤꯌꯨ. ꯑꯩꯒꯤ ꯅꯤꯖꯕ ꯑꯁꯤꯗꯗꯤ ꯐꯪꯍꯟꯕꯤꯌꯨ" ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯥꯠꯀꯤ ꯂꯩꯔꯥꯏꯒꯤ ꯐꯤꯕꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥ ꯑꯗꯨꯕꯨ ꯀꯧꯖꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ. ꯑꯁꯤꯒꯨꯝꯂꯕ ꯉꯥꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊꯃꯣꯏ ꯁꯣꯛꯂꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯅꯥ ꯃꯆꯨꯒꯤ ꯃꯤꯔꯣꯟ ꯊꯣꯛꯄ ꯉꯥ ꯑꯗꯨꯅ ꯏꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯍꯦ ꯅꯨꯡꯁꯤꯔꯕ, ꯊꯃꯣꯏ ꯁꯦꯡꯂꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯑꯋꯥꯕꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯃꯗꯤ ꯅꯍꯥꯛꯇꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯛꯅꯤ. ꯑꯄꯥꯝꯕ, ꯃꯤꯍꯧꯕ ꯑꯃꯗꯤ ꯀꯜꯂꯛꯄ ꯌꯥꯎꯗ꯭ꯔꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩꯍꯥꯛꯅ ꯊꯥꯒꯠꯂꯤ. ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ.
nahankhaydi nangna nahaki nupigidamak apamba punamak niba laksakhibani ngasidi nahakna nahaki apamba niba lakpani haiba asida aihak pele maram asina nangi apamba karino ifamdagi niro na haijarami mikuptuda thamoi senglaba nga phaba ngami aduna mahakna asumna haijarami madudi he isorgumlaba jadu hairaba aigi nusiraba marup nahakna aigi nupibu hanagi sakpamda amuktadi hanjalhanbiyu aduga loina aihaki punsi asibu hena nungaiba santi leiba ingna chingna panba punsi mahing ama haibadu ohenbirammo aihak karisu ahenba pamjade aigi nupigi sap phanglaba laithung paglaba saktam ado aigi hanagi nupigi sakpamda amukta hanjalanbiyu masina aigi aroiba apambani aihak masidagi hena karisu pamjade hana haijarami asigumlaba nga phaba thamoi senglaba ngami adugi mathamoi nungdagi thamoi sengna tholapa wafam mayam adu isorgumlaba jadu hairaba miron thokpa nga aduna taraba matungda mahakna sumna hairaklami ngadudi he thamoi senglaba ngami nahakna aningba apamba punamak aihakna pirabani nahaki nuksiraba nupido hanagi sakpamda hanjallabani nakhoi ani nuksi chanana amatoina punsi nungsangna nakhoina leramne punsi mahing adudagi hena chakhotpa nungaiba punsi mahing ama oiduna punsi sangna leiminaba phangba ngamba oiroko hairamlaga nga adu ising manungda lupkhirami aduga loina ngami adugi nupi adusu lokta khongban aduda yoroktuna mahake hanagi sakpam aduda hanjanduna makhoi anibu miron ngangba sana machugi nga aduna piramba bor adudagi makhoi hanagi punsi adudagi hena nungai aifaba punsi mahing amada hingduna makhogi punsi adu yamna nungaina khungang aduda lenki matang asida aihakna pusaningliba wari asigi nungaiba wakhalon asi atai karisu nate aikhoi miyoiba asi thamoi sengna nuksi chanana amana amagi mateng pangnana punsi chupa nungaina hingminabagi wakhalon adu leisi masigi mahutta kalakpa mihouba apambana henmankhibadagi tauroidoba hairoidoba wahi kaya ama ahenba henjanduna aikhoi gi punsida awafamda tahalloisi haibagi wakhalonda pusanba phunga warini maram asina ngasi aina lijariba wari asi taraba matungda mayamchu soidana nungairamgani haina khanjai asigumlaba nungairaba pauro kayana thallaba wari kaya ama matungda puduna lakpa ngamba oijage aikhoi gi channel asibu nuksibiduna mayamna like comment share amamtang tawbiduna aikhoi gi pungning thogotpiramo ngasi gi matang asida losenjarage thank you